ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯖꯤ ꯄꯥꯈꯪꯒꯤ ꯁꯖꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯔꯣꯃꯥ ꯆꯅꯝꯕꯝ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯖꯤ ꯅꯤꯡꯊꯧꯒꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡꯗꯒꯤ ꯁꯖꯤ ꯅꯤꯡꯊꯧꯅ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯁꯖꯤ ꯄꯥꯈꯪ ꯑꯃꯒ ꯄꯥꯛ ꯆꯥꯎꯔꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯂꯨꯆꯣ, ꯁꯖꯤ ꯁꯥꯒꯩ ꯆꯥꯎꯍꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨ ꯁꯥ ꯀꯩꯅ ꯄꯤꯛ ꯊꯜꯂꯤ꯫ ꯁꯥ ꯀꯩꯅ ꯄꯤꯛ ꯊꯜꯂꯕ ꯎꯃꯪ ꯑꯗꯨꯗ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯒ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯒ ꯋꯥꯅ ꯈꯪꯂꯝꯃꯤ꯫ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯆꯥꯎꯔꯧ ꯃꯧꯔꯧꯅꯗꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯗꯨꯗ ꯄꯤꯛꯈ꯭ꯔꯕ ꯁꯖꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯂꯩꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯁꯖꯥꯎꯁꯤꯡꯅ ꯎꯈꯤꯅꯤ ꯀꯤꯖꯕꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗ ꯀꯣꯏꯂꯣꯠ ꯂꯣꯠꯂꯒ ꯈꯪꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯖꯕ, ꯃꯆꯤꯟꯖꯥꯛ ꯊꯤꯔꯒ ꯆꯥꯖꯕ ꯐꯥꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯩꯔꯒꯦ ꯈꯟꯖꯩ, ꯀꯩ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯏ꯫ ꯃꯣꯡꯁꯣꯡ ꯑꯃꯗ ꯃꯀꯣꯟ ꯁꯥꯒꯦ ꯈꯟꯖꯩ, ꯅꯨꯡꯁꯥ ꯂꯥꯕ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯏ꯫ ꯁꯥꯖꯥꯎ ꯃꯌꯥꯝꯅ ꯈꯨꯠꯂꯤꯡꯕ ꯆꯥꯎꯔꯕ ꯎꯃꯪ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯀꯔꯤꯅꯨꯡꯒꯤ ꯎꯃꯪ ꯑꯁꯤꯗ ꯆꯪꯖꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯒ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯊꯥ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯁꯖꯥꯎꯁꯤꯡꯅ ꯎꯈꯤꯗꯅꯕ ꯉꯁꯤꯒꯤ ꯅꯣꯡꯃꯗꯤ ꯃꯣꯡꯁꯣꯡ ꯊꯤꯔꯒ ꯂꯣꯠꯄ ꯌꯥꯕ ꯂꯣꯠꯂꯨꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯝꯃꯤꯟꯅꯔꯒ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯒ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯅ, ꯁꯖꯤ ꯂꯩꯁꯥꯕꯤ, ꯀꯨꯏꯔꯦꯗ ꯏꯕꯥꯅꯤꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯅꯠꯇꯦ, ꯏꯕꯥꯅꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯩꯈꯤꯁꯤ ꯍꯥꯏꯕꯅꯣ? ꯏꯅꯤꯡꯊꯧꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯂꯨꯆꯣ, ꯁꯖꯤ ꯁꯥꯒꯩ ꯆꯥꯎꯍꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕꯁꯦ ꯆꯍꯤ ꯑꯃꯗꯤ ꯐꯥꯔꯦ꯫ ꯑꯗꯨꯒ ꯏꯕꯥꯅꯤꯗꯤ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯇꯨꯅ ꯁꯥꯒꯩ ꯅꯥꯇꯩ ꯆꯥꯎꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝ ꯐꯥꯎꯕ ꯄꯥꯟꯃꯤꯟꯅꯗ꯭ꯔꯤ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯏꯅꯤꯡꯊꯧꯅ ꯀꯧꯈꯠꯂꯒ ꯅꯆꯥ ꯀꯌꯥ ꯄꯣꯛꯂꯤ, ꯃꯁꯤꯡ ꯀꯌꯥꯝ ꯁꯨꯔꯦ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯈꯨꯝꯒꯗꯧꯔꯤꯕꯅꯣ? ꯁꯖꯤ ꯄꯥꯈꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯖꯤ ꯂꯩꯁꯥꯕꯤꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯣꯠꯂꯨꯕꯒꯤ ꯋꯥꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯏꯆꯥ ꯄꯣꯛꯄꯅꯣꯗ, ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇꯗꯅ ꯑꯁꯨꯛ ꯋꯥꯔꯕ ꯀꯥꯟꯅꯁꯤꯗ ꯏꯆꯥ ꯄꯣꯛꯄ ꯀꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯣꯠꯂꯨꯕꯒꯤ ꯋꯥꯔꯤꯕꯖꯥꯠꯅꯤꯀꯣ ꯌꯥꯝꯅ꯫ ꯏꯆꯥ ꯄꯣꯛꯄꯒ ꯄꯜꯂꯛꯀꯅꯨ, ꯅꯆꯥ ꯌꯥꯝ ꯄꯣꯛꯅꯤꯡꯉꯒꯅꯅꯦ ꯏꯅꯤꯡꯊꯧꯗ ꯑꯩ ꯅꯠꯇꯕ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯥꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯣ꯫ ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯅꯕꯥꯅꯤꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒ ꯅꯪꯅ ꯄꯣꯛꯅꯤꯡꯕ ꯅꯆꯥꯗꯣ ꯀꯌꯥꯅꯣ ꯄꯣꯛꯃꯤꯟꯅꯔꯣ꯫ ꯑꯩꯗꯤ ꯁꯖꯥꯎ ꯃꯔꯛꯁꯤꯗ ꯌꯨꯝ ꯄꯥꯜꯂꯒ ꯏꯆꯥ ꯄꯣꯛꯄꯒ ꯉꯝꯗ꯭ꯔꯦ꯫ ꯇꯧꯅꯨꯗ, ꯏꯅꯤꯡꯊꯧꯒꯤ yathangꯗꯒꯤ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯒ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ? ꯀꯥꯟꯅꯗꯦ, ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯅꯤ꯫ ꯉꯁꯤꯁꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ, ꯑꯗꯨꯒ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯏꯕꯥꯅꯤꯅ ꯂꯩ ꯍꯨꯛꯅꯅꯕ ꯑꯩ ꯋꯥꯔꯤ ꯎꯔꯤ ꯊꯤꯔꯨꯈꯤꯒꯦ꯫ ꯎꯔꯤꯗꯨ ꯀꯤꯁꯤꯜꯂꯒ ꯂꯩ ꯄꯔꯦꯡ ꯁꯦꯝꯂꯒ ꯍꯨꯛꯃꯤꯟꯅꯔꯁꯤ꯫ ꯂꯩꯁꯥꯕꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯎꯃꯪ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯂꯨꯍꯣꯡꯂꯕꯗꯤ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯂꯛꯂꯅꯤ꯫ ꯆꯥꯎꯔꯕ ꯎꯃꯪ ꯑꯁꯤꯗ ꯁꯖꯥꯎ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ꯫ ꯁꯖꯥꯎ ꯃꯌꯥꯝ ꯑꯁꯤꯅ ꯎꯗꯅꯕ ꯍꯣꯠꯅꯕꯗ ꯏꯕꯥꯅꯤ ꯈꯛꯇ ꯂꯩꯕꯁꯤ ꯐꯥꯎꯕꯗ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯈꯥꯡꯉꯤ꯫ ꯏꯆꯥ ꯃꯌꯥꯝꯗꯨ ꯄꯣꯛꯂꯛꯂꯕꯗꯤ ꯀꯗꯥꯏꯗ ꯊꯝꯂꯨꯗꯣꯏꯅꯣ? ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯖꯥꯎ ꯃꯌꯥꯝꯗꯒꯤ ꯏꯆꯥꯁꯤꯡ ꯑꯗꯣ ꯀꯟꯕ ꯉꯝꯒꯗ꯭ꯔꯣ? ꯏꯃꯥꯡꯗ ꯏꯆꯥꯁꯤꯡ ꯑꯗꯣ ꯀꯩꯅꯣ ꯁꯥꯁꯤꯡꯅ ꯇꯥꯞ ꯇꯥꯞ ꯂꯥꯛꯂꯒ ꯐꯥꯔꯒ ꯆꯥꯊꯣꯛꯈꯤꯕꯗꯨꯔꯥ? ꯅꯪ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯃꯗꯣ? ꯑꯩꯗꯤ ꯃꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯃꯁꯤ ꯍꯥꯏꯔꯒ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯁꯨꯠ ꯁꯨꯠ ꯀꯞꯊꯣꯔꯛꯂꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯅ? ꯀꯩꯒ ꯅꯨꯡꯁꯥꯒꯅ ꯏꯆꯥ ꯆꯥꯊꯣꯛꯈꯤꯕꯒꯤ ꯀꯞꯂꯤꯕ? ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯅꯆꯥ ꯂꯧꯔꯨꯔꯒ ꯀꯩꯒ ꯅꯨꯡꯁꯥꯒꯗ ꯄꯤꯖꯊꯣꯛꯈ꯭ꯔꯤꯕ? ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂꯕ꯭ꯔꯣ? ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯅꯆꯥꯅꯣ? ꯃꯤꯅ ꯏꯆꯥ ꯄꯣꯛꯅꯅꯕ ꯎꯔꯤ ꯍꯦꯛꯂꯨꯔꯒꯦ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯒ ꯄꯣꯛꯁꯨ ꯄꯣꯛꯇ꯭ꯔꯤꯕ ꯏꯆꯥꯁꯤꯡ ꯑꯗꯨꯒꯤ ꯀꯞꯆꯕꯒꯁꯨ ꯁꯥꯏꯅꯦ꯫ ꯁꯖꯤ ꯂꯩꯁꯥꯕꯤ ꯀꯣꯛꯆꯥꯛꯄꯤꯁꯤꯗꯤ, ꯍꯣꯏꯅꯦ, ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤꯀꯣ, ꯅꯪꯁꯨ ꯄꯥꯈꯪꯅꯤꯀꯣ, ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤꯅ ꯃꯆꯥ ꯄꯣꯛꯄ ꯍꯧꯅꯗꯦꯀꯣ? ꯀꯗꯥꯏꯗꯒꯤ ꯂꯩꯗꯣꯏꯅꯣ? ꯂꯩꯁꯥ ꯄꯥꯈꯪꯅꯕꯨ ꯃꯆꯥ ꯂꯩꯅꯕ꯭ꯔꯣ? ꯏꯆꯥ ꯂꯩꯅꯅꯕꯅꯦ ꯑꯩꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯕ ꯇꯣꯛꯂꯁꯤ, ꯎꯔꯤ ꯍꯦꯛꯂꯨꯔꯒꯦ, ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯔꯤꯁꯦ꯫
ꯁꯖꯤ ꯂꯩꯁꯥꯕꯤꯗꯨ ꯇꯞꯅ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯊꯥ ꯁꯖꯤ ꯄꯥꯈꯪ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯦ ꯍꯥꯏꯅ ꯈꯜꯂꯨ, ꯏꯆꯥꯗꯤ ꯃꯌꯥꯝ ꯄꯣꯛꯂꯛꯀꯅꯤ꯫ ꯏꯆꯥ ꯃꯌꯥꯝꯗꯨꯒ ꯏꯕꯥꯅꯤ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣ? ꯀꯩꯒ ꯅꯨꯡꯁꯥꯒꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ, ꯁꯥ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ, ꯇꯥꯞ ꯇꯥꯞ ꯂꯥꯛꯂꯒ ꯆꯥꯊꯣꯛꯂꯤꯗꯣ꯫ ꯁꯖꯥꯎꯁꯤꯡꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯁꯦ ꯂꯥꯛꯂꯒ ꯆꯥꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯎꯃꯪ ꯑꯁꯤꯗ ꯁꯖꯥꯎꯁꯤꯡ ꯑꯁꯤꯅ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯄꯤꯛꯄ ꯁꯥ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯌꯥꯝꯅ ꯇꯨꯍꯠꯄꯤ, ꯃꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯣ ꯇꯥ ꯁꯖꯤ ꯄꯥꯈꯪ, ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯁꯥꯁꯦ ꯅꯪꯒꯤ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕꯗꯨꯒ ꯖꯥꯠ ꯌꯥꯝꯅ ꯊꯤꯕ ꯅꯨꯡꯁꯥ ꯂꯥꯕꯗꯨꯒꯅꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯦ꯫ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎꯃꯪ ꯑꯁꯦ ꯁꯖꯥꯎ ꯈꯛꯇꯒꯤ ꯂꯩꯐꯝ ꯅꯠꯇꯦ, ꯑꯄꯤꯛꯄ ꯁꯥ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯖꯥꯎꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯄꯤꯛꯄ ꯁꯥ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯉꯝꯅꯅꯕ ꯍꯤꯡꯒꯗꯕꯅꯤ, ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯉꯝꯅꯅꯕ ꯍꯤꯡꯒꯗꯕꯅꯤ꯫ ꯁꯖꯥꯎꯁꯤꯡ ꯑꯁꯤꯕꯨ ꯀꯤꯗꯨꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯁꯥ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯒꯅꯤ꯫ ꯃꯈꯣꯏ ꯈꯛꯇꯅ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯁꯨ ꯉꯝꯅꯅꯕ ꯍꯤꯡꯁꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ꯫ ꯁꯖꯤ ꯂꯩꯁꯥꯕꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯎꯔꯤ ꯍꯦꯛꯂꯨꯔꯁꯤ, ꯂꯩ ꯄꯔꯦꯡ ꯁꯦꯝꯅꯅꯕ꯫ ꯑꯅꯤꯗꯨ ꯎꯔꯤ ꯍꯦꯛꯃꯤꯟꯅꯔꯨꯔꯒ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯃꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯎꯔꯤ ꯑꯗꯨ ꯆꯦꯠꯅ ꯀꯤꯁꯤꯜꯂꯒ ꯂꯩ ꯄꯔꯦꯡ ꯑꯅꯤ ꯁꯦꯝꯂꯝꯃꯤ꯫ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯅ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯎꯔꯤ ꯄꯔꯦꯡ ꯑꯃ ꯍꯥꯟꯅ ꯍꯨꯛꯆꯤꯟꯕꯤ, ꯑꯗꯨꯒ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯔꯤ ꯄꯔꯦꯡ ꯑꯗꯨ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯗ ꯍꯨꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯎꯔꯤ ꯄꯔꯦꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯂꯩꯁꯥꯕꯤꯗꯨ ꯃꯈꯣꯜ ꯑꯗꯨꯗ ꯄꯥꯈꯪ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯎꯔꯤ ꯄꯔꯦꯡꯗꯨ ꯈꯪꯊꯥ ꯊꯥꯗꯩ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯞꯇꯛꯅ ꯉꯪꯂꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯀꯩꯗꯨ ꯎꯕꯗ ꯁꯖꯤ ꯂꯩꯁꯥꯕꯤꯗꯨ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤꯕ ꯎꯔꯤ ꯄꯔꯦꯡꯗꯨ ꯇꯥꯞ ꯂꯧꯈꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯛꯑꯦꯗꯣ, ꯁꯤꯡꯈ꯭ꯔꯕꯣꯠꯅꯤ, ꯃꯅꯝ ꯁꯨꯠ ꯅꯝꯃꯒ ꯊꯤꯔꯛꯂꯤꯕꯁꯦ ꯌꯦꯡꯉꯨ, ꯃꯁꯛ ꯑꯁꯦ ꯃꯔꯥꯡ ꯇꯨꯔꯥꯡ ꯍꯦꯛ ꯂꯥꯡꯅꯗꯅ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯁꯩꯇ꯫ ꯇꯥ ꯁꯖꯤ ꯄꯥꯈꯪ, ꯅꯪꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯎꯔꯤ ꯄꯔꯦꯡꯁꯦ ꯍꯨꯛꯂꯒ ꯂꯨꯍꯣꯡꯒꯦ ꯈꯟꯖꯔꯝꯕꯅꯦꯕ, ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩ ꯑꯔꯥꯡꯕꯁꯤꯅ ꯂꯨꯍꯣꯡꯕꯒ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯤꯡꯇꯝꯅ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯐꯪꯖꯗ꯭ꯔꯦ꯫ ꯇꯥ ꯁꯖꯤ ꯄꯥꯈꯪ, ꯂꯥꯛꯑꯣ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯦꯜꯍꯧꯔꯁꯤ꯫ ꯀꯩ ꯑꯔꯥꯡꯕ ꯑꯁꯤꯅ ꯏꯕꯥꯅꯤꯕꯨ ꯂꯥꯛꯀꯗꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯑꯦ꯫ ꯂꯥꯛꯑꯣ, ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ, ꯅꯪꯗꯤ ꯅꯆꯥ ꯄꯣꯛꯍꯧꯈꯤꯗꯣꯏꯔꯣ? ꯏꯊꯟꯇ ꯀꯃꯥꯏꯅ ꯏꯆꯥ ꯄꯣꯛꯑꯣ ꯍꯥꯏꯅꯣ, ꯀꯣꯛꯆꯥꯛꯄꯤꯁꯤꯗꯤ꯫ ꯁꯖꯤ ꯂꯩꯁꯥꯕꯤꯗꯨ ꯎꯔꯤ ꯄꯔꯦꯡꯗꯨ ꯄꯥꯏꯔꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯁꯨ ꯃꯃꯩ ꯊꯦꯛꯀꯠꯂꯒ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯒꯤ ꯇꯨꯡꯗ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯃꯃꯩ ꯊꯦꯛꯀꯠꯂꯒ ꯐꯅ ꯁꯥꯡꯅ ꯆꯦꯟꯃꯤꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯑꯣꯝ ꯑꯃ ꯃꯇꯨ ꯏꯆꯣꯝ ꯆꯣꯝꯂꯗꯨꯅ ꯃꯣꯂꯤ ꯃꯣꯂꯤ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯁꯖꯤ ꯂꯩꯁꯥꯕꯤꯒ ꯁꯖꯤ ꯄꯥꯈꯪꯒꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯀꯗꯣꯝꯗ ꯆꯦꯟꯁꯤꯟꯁꯤꯒꯦ ꯈꯟꯗꯨꯅ ꯇꯉꯛ ꯇꯉꯛ ꯌꯦꯡꯂꯒ ꯂꯩꯕꯅꯤ꯫ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯁꯑꯣꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯂꯣꯏꯔꯦꯗꯅ, ꯀꯗꯣꯝꯗ ꯆꯦꯟꯒꯅꯤ ꯁꯤꯗꯤ? ꯀꯩ ꯀꯤꯗꯅ ꯆꯦꯜꯂꯒ ꯁꯑꯣꯝ ꯃꯣꯡꯅꯩ ꯍꯥꯏꯕꯗꯨ ꯆꯨꯝꯈ꯭ꯔꯦꯗ꯫ ꯃꯁꯤꯒꯤ ꯁꯑꯣꯝ ꯑꯁꯤꯁꯨ ꯃꯇꯨ ꯏꯆꯣꯝ ꯆꯣꯝꯂꯗꯅ ꯃꯊꯧꯒ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯀꯣꯟꯗ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨꯗꯅ, ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯂꯤ ꯃꯣꯂꯤ ꯊꯣꯛꯂꯛꯂꯒ ꯂꯝꯕꯤ ꯑꯁꯦ ꯊꯠꯂꯒ ꯂꯩꯔꯦꯕ꯫ ꯈꯣꯏꯖꯣꯝꯕꯁꯤꯗꯤ, ꯅꯪꯁꯨ ꯑꯩꯅ ꯅꯨꯡꯁꯤꯗꯕꯗ ꯌꯥꯎꯔꯕꯅꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯁꯨ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯌꯨ, ꯀꯗꯣꯝꯗ ꯆꯦꯟꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯅꯪꯅꯦ ꯅꯀꯣꯛꯇꯨ ꯐꯖꯅ ꯆꯥꯛꯑꯕꯅꯤ꯫ ꯑꯗꯣ ꯀꯗꯣꯝꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣꯕ? ꯅꯥꯀꯜꯂꯣꯝꯗ ꯊꯩꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯁꯦ, ꯃꯐꯝ ꯆꯥꯕꯁꯨ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯃ ꯊꯦꯡꯅꯕ ꯌꯦꯡꯉꯁꯤ꯫ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯁꯨꯅꯦ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅꯅꯦ, ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃ ꯊꯤꯍꯧꯗꯕ ꯌꯥꯔꯣꯏ꯫ ꯂꯥꯛꯑꯣ, ꯆꯦꯜꯍꯧꯔꯁꯤ꯫ ꯁꯖꯤ ꯑꯅꯤꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯂꯒ ꯑꯃꯨꯛ ꯆꯦꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯋꯥꯃꯟꯈ꯭ꯔꯦ꯫ ꯃꯕꯥꯅꯤꯒꯤ ꯑꯋꯥꯕꯗꯁꯨ ꯁꯥꯁꯤꯡꯒꯤ ꯂꯥꯏꯅ ꯎꯕꯤꯔꯕ ꯃꯥꯜꯂꯤ꯫ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁꯖꯥꯎꯁꯤꯡꯅ ꯎꯕ ꯉꯝꯗꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯐꯝ ꯑꯗꯨ ꯉꯝꯇꯛ ꯇꯧꯏ, ꯃꯈꯥꯗꯅ ꯆꯥꯎꯔꯕ ꯂꯣꯛ ꯑꯃꯁꯨ ꯂꯩ꯫ ꯁꯖꯥꯎꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯂꯕꯅꯤ, ꯑꯗꯨꯒ ꯑꯉꯝꯕ ꯖꯒꯥ ꯑꯣꯏꯕ ꯑꯗꯨꯗ ꯃꯈꯥ ꯂꯣꯛ ꯂꯩꯕꯗꯨꯗ ꯁꯖꯥꯎꯁꯤꯡ ꯑꯗꯨ ꯂꯩꯕꯗ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯏ ꯉꯥꯛꯇ ꯍꯧꯏ꯫ ꯁꯤꯡꯃꯤꯠ ꯀꯝꯕꯣꯡ ꯑꯃꯗꯤ
ꯆꯔꯣꯠ ꯄꯥꯝꯕꯤꯁꯤꯡꯁꯨ ꯍꯥꯕꯨꯡ ꯍꯥꯕꯨꯡ ꯑꯣꯏꯅ ꯍꯧꯔꯤ꯫ ꯁꯖꯤ ꯑꯅꯤꯗꯨꯅ ꯂꯩꯕꯗꯗꯤ ꯃꯐꯝ ꯌꯥꯝꯅ ꯆꯥꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯖꯤ ꯑꯅꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯇꯣꯛꯅꯩ꯫ ꯍꯨꯃꯥꯡꯒ ꯇꯞ ꯇꯞ ꯇꯥꯔꯕꯅꯤ, ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅꯔꯤ꯫ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯅ ꯁꯖꯤ ꯂꯩꯁꯥꯕꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯁꯖꯤ ꯂꯩꯁꯥꯕꯤ, ꯃꯐꯝꯁꯤꯗ ꯏꯕꯥꯅꯤꯅ ꯂꯦꯡꯗꯅ ꯂꯩꯔꯁꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯁꯖꯥꯎꯁꯤꯡꯅ ꯆꯪꯂꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯑꯉꯝꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯁꯖꯥꯎꯁꯤꯡꯅ ꯂꯩꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯕꯥꯅꯤ ꯂꯦꯡꯗꯅ ꯂꯩꯔꯒ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯂꯒ ꯁꯖꯤꯒꯤ ꯁꯥꯒꯩ ꯑꯁꯦ ꯆꯥꯎꯍꯜꯂꯁꯤ꯫ ꯍꯣꯏ ꯇꯥ ꯁꯖꯤ ꯄꯥꯈꯪ, ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯔꯤ ꯄꯔꯦꯡꯗꯣ ꯑꯩꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯍꯨꯛꯆꯤꯜꯂꯛꯑꯣ"꯫ ꯁꯖꯤ ꯂꯩꯁꯥꯕꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯏ꯫ "ꯊꯥ ꯁꯖꯤ ꯄꯥꯈꯪ, ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯜꯂꯤꯀꯣ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯍꯣꯡꯗ꯭ꯔꯒ ꯉꯁꯤꯁꯦ ꯏꯕꯥꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯨꯍꯣꯡꯖꯒꯦ ꯇꯧꯔꯒ ꯃꯥꯒꯤ ꯀꯩ ꯍꯅꯨꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯁꯤꯒꯩꯖꯅꯗꯨꯅ ꯂꯨꯍꯣꯡꯕꯒ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯦꯕ꯫ ꯂꯨꯍꯣꯡꯂꯤꯅꯤꯅ ꯇꯧꯔꯤꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯣꯡꯉꯤ꯫ ꯂꯨꯍꯣꯡꯕꯕꯨ ꯃꯐꯝ ꯍꯣꯡꯂꯒ ꯍꯣꯡꯕ ꯍꯧꯅꯕ꯭ꯔꯥ? ꯂꯨꯍꯣꯡꯕꯗ ꯉꯁꯥꯏꯅ ꯂꯣꯏꯖꯔꯗꯧꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯊꯨꯒꯥꯏꯕꯤꯕ꯫ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯍꯧꯔꯒ ꯂꯣꯏꯁꯤꯟꯕꯅ ꯂꯣꯛ ꯃꯄꯥꯟ ꯑꯁꯤꯃꯛꯇꯗ ꯁꯤꯡꯃꯤꯠ ꯀꯝꯕꯣꯡ ꯃꯔꯛ ꯑꯁꯤꯗ ꯂꯣꯏꯁꯤꯟꯒꯗꯧꯔꯦ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯇꯥ ꯁꯖꯤ ꯄꯥꯈꯪ, ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯒꯦ ꯈꯜꯂꯤꯕ ꯀꯩꯗꯣ ꯀꯩ ꯄꯥꯈꯪ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯃꯥꯒꯤꯁꯨ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕ ꯑꯣꯏꯔꯁꯅꯨ꯫ ꯂꯩꯁꯥꯕꯤ, ꯁꯤꯁꯨ ꯄꯨꯟꯁꯤꯅꯤꯅꯦ꯫ ꯑꯇꯣꯟꯕ ꯖꯥꯠꯇ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯗꯤ ꯈꯔ ꯆꯦꯟ ꯈꯔ ꯂꯣꯠ ꯈꯔ ꯀꯞ ꯇꯧꯔꯒ ꯂꯩꯕ ꯇꯥꯕꯅꯤꯅꯦ꯫ ꯄꯣꯛꯂꯤꯕ ꯃꯄꯣꯛ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯊꯩꯔꯒ ꯆꯦꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯃꯐꯝ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯃꯐꯝ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯁꯥꯐꯒꯗꯕ ꯃꯐꯝ ꯊꯤꯔꯒ ꯍꯤꯡꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯎꯔꯤꯗꯣ ꯍꯨꯛꯂꯛꯑꯣ"꯫ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯍꯨꯛꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯅꯤꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯣꯡꯂꯤꯕ ꯂꯨꯍꯣꯡꯕꯗꯨ ꯁꯤꯟꯃꯤꯠ ꯀꯥꯡꯕꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯖꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄꯒꯤ ꯀꯦꯅꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯀꯣꯛ ꯑꯅꯤꯗꯨ ꯋꯥꯏꯅꯔꯤ꯫ ꯃꯀꯣꯛ ꯑꯗꯨ ꯋꯥꯏꯅꯕ ꯂꯣꯏꯔꯒ ꯃꯆꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯋꯥꯏꯅꯩ꯫ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯎꯔꯤ ꯄꯔꯦꯡ ꯑꯗꯨꯒ ꯐꯖꯕꯅꯁꯨ ꯂꯣꯏꯔꯦ ꯁꯖꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯗꯨ꯫ ꯃꯐꯝ ꯑꯗꯨꯗ ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯇꯤꯟ ꯀꯥꯡ ꯐꯥꯔꯒ ꯃꯕꯨꯛ ꯊꯟꯅꯅꯕ ꯆꯥꯖꯩ꯫ ꯎꯆꯤ, ꯈꯩꯔꯣꯏ, ꯈꯥꯔꯧ ꯑꯃꯗꯤ ꯂꯤꯟ ꯃꯆꯥ ꯃꯆꯥꯁꯤꯡꯁꯨ ꯐꯥꯔꯒ ꯆꯥꯃꯤꯟꯅꯩ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯁꯖꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯣꯛꯇ ꯀꯨꯝꯂꯒ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨꯗ ꯆꯨꯞ ꯆꯨꯞ ꯂꯨꯞꯂꯒ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯉꯥ, ꯋꯥꯏꯈꯨ ꯑꯃꯗꯤ ꯉꯥꯔꯤꯟꯅꯆꯤꯡꯕ ꯐꯥꯔꯒ ꯆꯥꯃꯤꯟꯅꯩ꯫ ꯁꯖꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯥꯕ ꯐꯔꯕꯅꯤꯅ ꯃꯁꯥ ꯃꯎꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯁꯖꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥ ꯀꯥ ꯍꯦꯟꯅ ꯄꯣꯛꯂꯝꯃꯤ꯫ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯖꯤ ꯄꯥꯈꯪ ꯑꯗꯨꯒ ꯁꯖꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯆꯥ 5ꯗꯒꯤ 10, 10ꯗꯒꯤ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨ ꯁꯖꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯁꯖꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯦꯝꯗꯨꯅ ꯉꯁꯤꯗꯤ ꯁꯖꯤ ꯁꯥꯒꯩ ꯆꯥꯎꯔꯦ꯫ ꯂꯣꯛ ꯃꯄꯥꯟꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨ ꯉꯁꯤꯗꯤ ꯈꯨꯂꯤꯡꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯀ꯭ꯋꯥꯛ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯀꯩꯖꯥꯎ ꯑꯃꯅ ꯇꯥꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯩꯖꯥꯎꯗꯨ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯁꯥ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥ ꯂꯥꯕꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯗꯨ ꯂꯥꯛꯄ ꯎꯕꯗ ꯅꯣꯡꯁꯥ ꯂꯥꯕꯅ ꯃꯁꯣꯡ ꯑꯗꯨ ꯐꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯑꯔꯥꯡꯕ, ꯀꯔꯤ ꯇꯧꯔꯦ? ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯄꯕꯣ? ꯁꯕꯥꯎ ꯂꯣꯟꯕꯥꯎ ꯃꯥꯜꯂꯤꯗ꯫ ꯑꯔꯥꯡꯕ, ꯅꯪꯅ ꯂꯥꯛꯄꯗꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤꯗꯤ ꯑꯣꯏꯔꯝꯂꯔꯣꯏꯗ꯫ ꯆꯥꯊꯣꯛꯂꯨꯁꯤ, ꯍꯥꯠꯇꯣꯛꯂꯨꯁꯤ, ꯐꯣꯏꯗꯠꯂꯨꯁꯤ, ꯃꯁꯤ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯅꯊꯧꯗꯤ꯫ ꯆꯥꯒꯗꯕ ꯂꯩꯔꯕꯗꯤ ꯂꯦꯝꯅ ꯆꯥꯒꯗꯕ, ꯐꯪꯖꯗ ꯆꯥꯛꯆꯥ ꯆꯥꯕ, ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯊꯗꯕ, ꯍꯦꯛ ꯎꯕꯗ ꯆꯣꯡꯁꯤꯜꯂꯒ ꯂꯥꯛꯅꯕ ꯍꯣꯠꯅꯕ꯫ ꯅꯊꯤꯕꯣꯡ ꯈꯨꯂꯥꯎꯗꯣ ꯆꯥꯎꯔꯤꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ, ꯆꯤꯡꯃꯥꯏ ꯑꯃ ꯀꯣꯜꯂꯦ, ꯄꯪꯂꯤꯁꯨ ꯂꯣꯏꯔꯦ꯫ ꯆꯥꯎꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯄꯪꯉꯤ꯫ ꯅꯊꯤꯕꯣꯡꯅ ꯆꯥꯔꯤꯕ ꯆꯥꯎꯕꯪ ꯑꯁꯤꯗꯤ"꯫ ꯅꯣꯡꯁꯥ ꯂꯥꯕꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯄꯗꯨꯗ ꯀꯩꯗꯨꯗꯤ ꯃꯩ ꯍꯧꯔꯦ꯫ ꯑꯆꯧꯕ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯉꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯁꯥ ꯂꯥꯕ ꯑꯗꯨꯅ "ꯍꯩ, ꯇꯧꯅꯨꯀꯣ ꯇꯧꯅꯨ. ꯅꯪꯒꯤꯗꯨꯗꯤ ꯙꯞꯅꯤ. ꯅꯪꯅ ꯙꯞ ꯇꯧꯔꯒ ꯅꯕꯨꯡꯉꯣ ꯅꯣꯡꯁꯥ ꯂꯥꯕ ꯑꯩꯅ ꯃꯤꯍꯨꯜ ꯂꯦꯡꯕꯤꯒꯗꯕ ꯅꯠꯇꯦꯅꯦ. ꯑꯄꯪꯕ, ꯑꯄꯪꯕ ꯅꯇꯧ ꯎꯠꯀꯅꯨ. ꯄꯪꯃꯟꯗꯅ ꯅꯠꯇ꯭ꯔꯣ
ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯍꯧꯗꯗꯅ ꯂꯧꯁꯤꯡ ꯂꯩꯕ ꯅꯕꯨꯡꯉꯣ ꯅꯣꯡꯁꯥ ꯂꯥꯕ ꯑꯩꯅ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕꯁꯦ? ꯍꯟꯗꯛꯇꯤ ꯀꯩꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯔꯥ ꯏꯅꯤꯡꯊꯧ, ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯂꯧꯁꯤꯡ ꯈꯔ ꯂꯩꯕ ꯑꯗꯨꯛ ꯍꯦꯟꯕꯗꯨꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯖꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯔꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯂꯥꯎꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯤꯡꯊꯧꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅ꯫ ꯂꯧꯁꯤꯡ ꯈꯔ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯕ ꯀꯥꯟꯅꯗꯦ ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇꯪ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯣ? ꯀꯩꯒꯤ ꯋꯥꯗꯨꯗ ꯅꯣꯡꯁꯥꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯛꯏ꯫ ꯍꯩ ꯊꯤꯕꯣꯡꯖꯥꯎ, ꯅꯣꯏ ꯀꯩ ꯁꯥꯒꯩꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤꯅꯦ꯫ ꯅꯄꯥ ꯅꯄꯨ ꯍꯥꯛꯇꯛꯇꯒꯤꯁꯨ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯕꯨ ꯁꯤꯡꯅꯔꯒꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯄꯥ ꯅꯄꯨ ꯍꯥꯛꯇꯛꯇꯒꯤꯅꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯌꯧꯔꯛꯂꯁꯤ ꯐꯥꯎꯕꯗ ꯀꯩ ꯑꯃꯠꯇꯅ ꯅꯣꯡꯁꯥꯗ ꯁꯣꯛꯄ ꯉꯝꯖꯕ꯭ꯔꯣ? ꯆꯥꯕ ꯈꯛꯇꯃꯛ ꯁꯤꯡꯕ, ꯂꯧꯁꯤꯡ ꯌꯥꯎꯗꯕ ꯑꯄꯪꯕ ꯅꯪꯒ ꯑꯩꯒ ꯉꯝꯊꯣꯛꯅꯔꯦ ꯍꯥꯏꯅ ꯈꯜꯂꯣ, ꯅꯪꯅ ꯑꯗꯨꯝ ꯀꯞꯀꯗꯕ ꯃꯔꯩꯔꯦ꯫ ꯅꯤꯡꯊꯧ ꯑꯩꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯤꯡꯆꯠ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯑꯅꯤ꯫ ꯂꯥꯛꯄ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯅꯊꯧꯅꯤꯗꯅ꯫ ꯑꯩꯁꯨ ꯅꯪꯅ ꯂꯥꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯐꯟ ꯆꯣꯡꯊꯣꯛꯈꯤꯅꯤ, ꯑꯗꯨꯒ ꯏꯃꯩ ꯊꯦꯛꯀꯠꯂꯒ ꯆꯦꯟꯒꯅꯤ꯫ ꯅꯪꯁꯨ ꯑꯩꯕꯨ ꯇꯥꯟꯅꯔꯛꯀꯅꯤ꯫ ꯑꯩꯁꯨ ꯅꯪꯅ ꯐꯪꯗꯅꯕ ꯆꯥꯎꯔꯕ ꯀꯣꯝꯖꯥꯎ ꯑꯃꯒꯤ ꯃꯄꯥꯟꯗ ꯆꯪꯁꯤꯟꯒꯅꯤ꯫ ꯅꯪꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯇꯥꯟꯅꯔꯛꯀꯅꯤ꯫ ꯑꯩꯁꯨ ꯆꯥꯎꯔꯕ ꯀꯣꯝꯗꯨ ꯂꯥꯜꯂꯒ ꯆꯣꯡꯒꯅꯤ꯫ ꯅꯪꯗꯤ ꯀꯣꯝꯗꯨ ꯂꯥꯜꯂꯒ ꯆꯣꯡꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯂꯨꯔꯕ ꯀꯣꯝꯗꯨꯗ ꯇꯥꯁꯤꯟꯒꯅꯤ꯫ ꯀꯣꯝꯗꯨꯗꯒꯤ ꯀꯥꯔꯛꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯂꯨꯔꯕ ꯀꯣꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯔꯅꯤ꯫ ꯑꯩꯅ ꯂꯨꯔꯕ ꯀꯣꯝꯗꯨꯒꯤ ꯃꯄꯥꯜꯗ ꯐꯝꯂꯒ ꯅꯪꯅ ꯁꯤꯕꯗꯣ ꯈꯨꯕꯥꯛ ꯈꯨꯔꯒ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯕꯨꯡꯉꯣ ꯅꯣꯡꯁꯥ ꯂꯥꯕ ꯑꯩꯒꯤ ꯂꯧꯁꯤꯡ ꯈꯨꯂꯩꯗꯣ, ꯊꯤꯕꯣꯡꯂꯥꯎ, ꯅꯪꯒꯤꯅ ꯈꯨꯄꯪꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯁꯥ ꯂꯥꯕꯗꯣ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯛꯏ꯫ ꯀꯩꯗꯣ ꯅꯣꯡꯁꯥ ꯂꯥꯕꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂ ꯃꯥꯜꯂꯦ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯏꯅꯤꯡꯊꯧ, ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒꯨꯝꯁꯤ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯖꯒꯦ꯫ ꯍꯣꯏꯅꯦ, ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯇꯥꯒꯦꯅꯦ ꯑꯔꯪꯕ꯫ ꯏꯅꯤꯡꯊꯧ, ꯂꯣꯛꯄꯥꯟꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯁꯖꯤꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯦ ꯍꯥꯏ꯫ ꯌꯥꯝꯂꯕ ꯁꯖꯤꯗꯣ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯅꯤ꯫ ꯃꯐꯝ ꯑꯗꯣ ꯁꯖꯤ ꯃꯌꯥꯝꯅ ꯈꯨꯜꯂꯤꯡꯂꯒ ꯂꯩꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧ, ꯁꯖꯤ ꯍꯥꯏꯕ ꯑꯄꯤꯛꯄ ꯁꯥ ꯃꯈꯜ ꯑꯗꯨꯗꯤ ꯁꯖꯥꯎ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯃꯆꯥꯁꯤꯡ ꯌꯨꯝꯂꯤꯡ ꯈꯨꯜꯂꯤꯡꯗꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯍꯟꯕꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯛ ꯃꯄꯥꯟꯒꯤ ꯎꯃꯪ ꯑꯗꯨꯗꯒꯤ ꯁꯖꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯁꯤꯗꯣ꯫ ꯇꯣ ꯑꯩꯅ ꯍꯥꯏꯕꯗꯨꯅꯦꯕ, ꯍꯥꯠꯇꯣꯛꯄ ꯆꯥꯊꯣꯛꯄꯒꯤ ꯃꯔꯝ ꯅꯠꯇꯅꯗꯤ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣꯏ ꯍꯥꯏꯗꯅ꯫ ꯍꯩ, ꯆꯥꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯗꯤ ꯍꯦꯛꯇ ꯄꯥꯏꯔꯛꯏꯅꯦ ꯑꯔꯪꯕ꯫ ꯂꯣꯛ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯖꯤꯁꯤꯡꯗꯣ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯨꯞꯅ ꯈꯟꯅꯈꯤꯁꯤ꯫ ꯑꯄꯤꯛꯄꯕꯨ ꯂꯥꯏꯒꯅꯨ, 10ꯒꯤ ꯆꯩꯁꯨꯅ ꯂꯦꯡꯊꯣꯡ ꯐꯥꯏ꯫ ꯄꯤꯛꯂꯕ ꯀꯛꯆꯦꯡ ꯁꯪꯒꯨꯅ ꯆꯥꯎꯔꯕ ꯇꯤꯟꯊ꯭ꯔꯣꯛ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯡꯕꯅꯤ꯫ ꯃꯁꯤ ꯈꯪꯉꯨ, ꯆꯠꯂꯣ꯫ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯑꯉꯝꯕ ꯖꯒꯥꯅꯤ꯫ ꯑꯉꯝꯕ ꯃꯐꯝ ꯑꯣꯏꯕꯅ ꯁꯖꯥꯎꯁꯤꯡꯅ ꯆꯪꯁꯤꯟꯕꯗ ꯉꯝꯂꯣꯏꯗꯕꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯕꯅꯤ꯫ ꯑꯄꯤꯛꯄ ꯁꯥ ꯃꯈꯜꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯗꯤ ꯂꯣꯛ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯕꯁꯨ ꯎꯔꯤ ꯋꯥꯔꯤꯗ ꯌꯥꯜꯂꯒ ꯑꯗꯨꯝ ꯃꯀꯥꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯅꯪꯅ ꯑꯉꯝꯕ ꯎꯃꯪ ꯑꯗꯨꯒꯤ ꯂꯣꯛ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯁꯤꯔꯤ꯫ ꯐꯛꯂꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯉꯝꯕ ꯂꯣꯛ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯀꯥꯔꯛꯀꯅꯤ? ꯃꯨꯟꯅ ꯈꯜꯂꯨꯀꯣ, ꯑꯩꯁꯨ ꯈꯟꯈꯤꯒꯦ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩ ꯑꯗꯨ ꯃꯀꯣꯟꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯀꯩꯗꯣ ꯁꯖꯤ ꯃꯆꯥ ꯆꯥꯅꯤꯡꯕꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯀꯣꯜ ꯑꯗꯨꯗ ꯀꯨꯜꯂꯒ ꯀꯩꯗꯣ ꯃꯇꯤꯟ ꯇꯥꯔꯒ ꯈꯥꯡꯂꯦ꯫ ꯀꯩꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯁꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯂꯥꯟꯗꯥꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯥꯗꯤ ꯃꯅꯥꯏꯁꯤꯡꯅ ꯁꯥ ꯃꯈꯜ ꯃꯈꯜ ꯐꯥꯔꯨꯔꯒ ꯃꯥꯅ ꯀꯠꯄꯅꯤꯗꯣ꯫ ꯑꯗꯨꯅ ꯃꯥꯗꯤ ꯂꯥꯟꯗꯥꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯈꯣꯡꯅ ꯏꯈꯨꯠꯅ ꯊꯤꯔꯒ ꯆꯥꯖꯕ ꯑꯩꯈꯣꯏꯗꯤ ꯊꯤꯕ ꯇꯥꯕꯅꯤ꯫ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯉꯣꯟꯗꯅ ꯂꯥꯟ ꯇꯞꯊꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯊꯤꯡꯂꯒ ꯃꯥꯅ ꯃꯅꯥꯏꯁꯤꯡ ꯂꯣꯟꯅ ꯂꯣꯟꯅ ꯊꯥꯔꯒ ꯁꯖꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯣ ꯐꯍꯜꯂꯨꯔꯒ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯒꯅꯤ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯤ ꯑꯃꯠꯇ ꯆꯥꯍꯧꯔꯔꯣꯏꯗꯣꯏꯅꯤꯅꯦ꯫ ꯐꯔꯦ, ꯑꯩ ꯂꯣꯛ ꯃꯄꯥꯟꯒꯤ ꯎꯃꯪ ꯑꯗꯨꯗ ꯂꯣꯟꯅ ꯆꯠꯂꯒꯦ꯫ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒꯦ꯫ ꯁꯖꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒꯦ꯫
ꯏꯆꯤꯟꯖꯥꯛ ꯂꯩꯔꯒꯕꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯏꯔꯒ ꯂꯩꯒꯗ꯭ꯔꯥ? ꯅꯣꯡꯁꯥ ꯂꯥꯕ ꯂꯧꯁꯤꯡ ꯂꯩꯕ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯇꯧꯖꯔꯤꯕꯗꯣ ꯅꯪꯒ ꯑꯩꯒ ꯍꯧꯖꯤꯛ ꯀꯅꯥꯅ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ. ꯑꯄꯪꯕ ꯁꯖꯤ ꯃꯆꯥ ꯑꯃꯠꯇ ꯆꯥꯕ ꯐꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯀꯥꯟꯅꯗꯦ, ꯑꯩ ꯑꯣꯏꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯨꯔꯒꯦ. ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯀꯩ ꯑꯗꯣ ꯂꯣꯛ ꯃꯄꯥꯟꯒꯤ ꯑꯉꯝꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯦ. ꯂꯣꯛ ꯃꯄꯥꯟꯂꯣꯝꯗꯗꯤ ꯆꯪꯁꯤꯜꯂꯨꯗ꯭ꯔꯦ. ꯊꯦꯜ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯗ ꯆꯥꯔꯣꯠ ꯄꯥꯝꯕꯤꯒꯤ ꯃꯔꯛꯇ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯦ. ꯌꯥꯝꯂꯕ ꯁꯖꯤ ꯃꯌꯥꯝ ꯑꯗꯨ ꯄꯥꯛꯁꯟꯅ ꯍꯧꯔꯤꯕ ꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯆꯦꯟꯁꯟ ꯑꯃꯨꯛ ꯊꯣꯛ ꯇꯧꯗꯨꯅ ꯃꯆꯤꯁꯤꯡꯗꯨ ꯐꯦꯡꯂꯒ ꯁꯥꯟꯅꯔꯤ. ꯃꯗꯨ ꯎꯕꯗ ꯀꯩꯗꯨꯅ ꯌꯥꯝꯈ꯭ꯔꯦꯗ, ꯁꯖꯤ ꯃꯌꯥꯝꯁꯤ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯒ ꯂꯩꯔꯝꯂꯦꯅꯦ. ꯁꯖꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯁꯤꯡ ꯊꯤꯕꯕꯨ ꯉꯝꯂꯔꯣꯏꯅꯦ. ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯗ, ꯃꯇꯣꯡ ꯉꯥꯛꯇꯅꯤꯅꯦ, ꯕꯤꯠ ꯕꯤꯠ ꯂꯥꯎꯔꯦꯅꯦ. ꯃꯁꯛꯅ ꯐꯖꯔꯤꯕ ꯃꯆꯤꯁꯤꯡ ꯑꯁꯤꯅ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯌꯦꯡꯉꯨꯅꯦ. ꯑꯁꯨꯝꯅ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯀꯩꯗꯣ ꯐꯟꯆꯣꯡꯁꯤꯜꯂꯛꯂꯒ ꯁꯖꯤ ꯃꯆꯥ 5-6 ꯃꯆꯤ ꯐꯦꯡꯂꯒ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯣ ꯇꯥꯞ ꯇꯥꯞ ꯂꯥꯛꯂꯒ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ. ꯑꯗꯨꯒ ꯃꯔꯨꯝ ꯑꯃꯗ ꯁꯖꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯏ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯖꯤ ꯃꯌꯥꯝ ꯑꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯛꯂꯦ. ꯎꯃꯪ ꯑꯗꯨꯗ ꯆꯥꯗꯥ-ꯅꯧꯗꯥ ꯁꯟꯇꯣꯛꯄ ꯂꯥꯛꯈꯤꯕ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯂꯣꯛ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯃꯄꯥ, ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯃꯇꯝ ꯈꯔ ꯎꯃꯪ ꯑꯁꯤꯗ ꯋꯥꯅ ꯂꯦꯜꯂꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯗꯥ-ꯅꯧꯗꯥ ꯁꯟꯇꯣꯛꯇꯨꯅ ꯁꯥꯒꯩ ꯆꯥꯎꯔꯦꯗꯣ. ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯂꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯤꯕ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯕꯥꯅꯤꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯋꯥꯃꯟꯗꯅ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯨꯔꯒ ꯁꯤꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯇꯟꯁꯤꯜꯂꯛꯂꯦꯕꯣ ꯃꯄꯥ. ꯃꯁꯤꯅꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯃꯃꯥ. ꯃꯇꯝꯗꯨꯗꯗꯤ ꯑꯋꯥꯕ ꯃꯥꯕꯨ ꯀꯤꯖꯕꯅ ꯌꯨꯝ ꯄꯥꯜꯂꯁꯤ ꯍꯥꯏꯕꯁꯨ ꯁꯨꯛꯌꯥ ꯌꯥꯈꯤꯗꯕꯅꯤ. ꯑꯩꯅ ꯅꯝꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯦꯗꯣ. ꯁꯤꯅꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕꯗꯣ. ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯨꯍꯣꯡꯂꯝꯕ ꯇꯥꯔꯒꯗꯤ ꯆꯥꯎꯔꯕ ꯎꯃꯪ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯖꯤ ꯁꯥꯒꯩꯅ ꯄꯤꯛ ꯊꯜꯂꯗꯕꯅꯤ. ꯈꯣꯡ ꯊꯥꯡꯐꯝꯒ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯅꯪꯅꯗꯤ ꯌꯥꯕꯤꯈꯤꯗꯦ. ꯃꯇꯝꯗꯣ ꯀꯌꯥꯗꯤ ꯃꯥꯡꯍꯟꯈ꯭ꯔꯦꯗꯀꯣ. ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ ꯁꯖꯤ ꯂꯥꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯦꯊꯔꯒ ꯍꯥꯏꯔꯛꯏ. ꯀꯅꯥꯅ ꯈꯪꯖꯔꯨꯅꯤꯒꯦ ꯃꯄꯥ, ꯃꯇꯝꯗꯨꯗꯗꯤ ꯏꯆꯥ ꯄꯣꯛꯐꯝꯗꯤ ꯂꯥꯏꯔꯗꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯂꯩꯈꯤꯗꯦꯗꯣ. ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯂꯣꯠ ꯇꯧꯔꯒ ꯃꯄꯥꯒ ꯏꯕꯥꯅꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯆꯥꯗꯥ-ꯅꯧꯗꯥ ꯁꯟꯇꯣꯛꯂꯒ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯄꯥꯟꯃꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯣ? ꯃꯄꯥꯒ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯥꯛꯆꯔꯝꯂꯕꯗꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯔꯝꯃꯣꯏꯗ꯭ꯔꯣ? ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯃꯐꯝ ꯑꯃꯗ ꯍꯥꯟꯅ ꯆꯪꯂꯨꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯂꯨꯍꯣꯡꯕꯒꯗꯣ ꯀꯥꯏꯈꯤꯕꯅꯤ. ꯎꯔꯤ ꯄꯔꯦꯡ ꯑꯃꯈꯛ ꯃꯄꯥꯒꯤ ꯉꯛꯁꯝꯗ ꯊꯋꯥꯏ ꯇꯥꯅ ꯍꯨꯛꯆꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯖꯈꯤꯗꯕꯅꯤ. ꯃꯗꯨꯒꯤ ꯀꯩ ꯍꯅꯨꯕ ꯏꯀꯥꯏꯗꯕꯗꯣ ꯈꯜꯂꯨꯔꯒ ꯌꯥꯝ ꯆꯥꯛꯏꯗ ꯃꯄꯥ. ꯃꯕꯨꯛ ꯑꯆꯧꯕ ꯑꯗꯨꯗꯅꯦ ꯏꯆꯤ ꯑꯁꯤꯅ ꯊꯤꯜꯂꯒ ꯍꯦꯛ ꯍꯥꯠꯇꯣꯛꯄ. ꯐꯔꯦꯁꯦ, ꯇꯣꯛꯑꯁꯤ. ꯍꯧꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯒꯨꯝꯁꯤ. ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯅꯆꯥ ꯃꯌꯥꯝ ꯆꯦꯟ ꯆꯣꯡꯂꯒ ꯁꯥꯟꯅꯔꯤꯕꯁꯦ ꯃꯁꯤꯗꯨꯝ ꯌꯦꯡꯁꯤ. ꯑꯗꯣ ꯃꯄꯥ, ꯃꯕꯨꯛ ꯐꯠꯇꯕ ꯀꯩ ꯍꯅꯨꯕꯗꯨꯅ ꯆꯥꯗꯥ-ꯅꯧꯗꯥ ꯁꯟꯇꯣꯛꯄ ꯊꯦꯡꯊꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦꯁꯦ. ꯑꯗꯣ ꯃꯃꯥ, ꯅꯪꯁꯦ ꯐꯅꯗꯤ ꯑꯍꯜ ꯑꯣꯏꯔꯤ. ꯑꯗꯨꯕꯨ ꯐꯖꯕꯗꯤ ꯁꯨꯡꯍꯟ ꯍꯦꯛ ꯍꯟꯗꯦ. ꯀꯨꯆꯨꯒꯁꯤ ꯇꯉꯥꯡ-ꯇꯉꯥꯡꯂꯗꯅ ꯅꯆꯦ ꯑꯅꯤꯁꯤꯅ ꯄꯛꯆꯔꯤꯕ. ꯌꯦꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯃꯃꯥ. ꯁꯖꯤ ꯂꯥꯕꯒꯤ ꯋꯥꯗꯨꯗ ꯁꯖꯤ ꯑꯃꯣꯝ ꯑꯗꯨ ꯏꯀꯥꯏꯔꯦ. ꯍꯦꯔ ꯃꯄꯥ, ꯑꯣꯟꯊꯣꯛꯄ. ꯍꯧꯖꯤꯛꯄꯨ ꯏꯆꯥ ꯏꯁꯨꯅ ꯁꯧ ꯁꯥꯈꯩ ꯂꯩꯔꯀꯥꯟꯁꯤꯗ ꯀꯔꯤ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯔꯤꯅꯣ? ꯑꯣ, ꯅꯁꯛ ꯅꯇꯧ ꯐꯖꯃꯟꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯃꯃꯥ. ꯑꯣ, ꯑꯩ ꯇꯔꯣ ꯐꯖꯔꯤꯁꯤꯕꯣ? ꯃꯣꯏ ꯃꯄꯥꯁꯨ ꯐꯖꯔꯤꯕꯗꯨꯗꯤ. ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ. ꯀꯦꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥꯏꯅꯩ. ꯃꯆꯤꯗꯣ ꯑꯃꯨꯛ ꯐꯦꯡꯃꯤꯟꯅꯩ. ꯑꯁꯨꯝꯅ ꯁꯖꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ
ꯁꯖꯤ ꯃꯆꯥ ꯃꯌꯥꯝꯗꯣ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯕꯥꯕꯥ, ꯆꯥꯎꯔꯕ ꯀꯩ ꯍꯅꯨꯕ ꯑꯃ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯣꯏ 5-10ꯃꯨꯛ ꯐꯥꯔꯒ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯗꯣ ꯇꯥꯕꯗ ꯁꯖꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯆꯤ ꯐꯦꯡꯕ ꯋꯥꯏꯅꯕꯤ ꯁꯥꯟꯅꯔꯝꯕꯗꯣ ꯈꯪꯊꯥ ꯊꯥꯗꯣꯛꯅꯩ꯫ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ, ꯀꯔꯤ ꯍꯥꯏꯕ ꯏꯆꯥꯁꯥ? ꯏꯆꯥ 5-10 ꯀꯩ ꯂꯥꯛꯂꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯅꯃꯥ ꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ? ꯏꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯗꯥꯏꯗꯅꯣ ꯏꯆꯥꯁꯤꯡꯅ ꯆꯠꯂꯤꯕꯗꯨꯕꯣ? ꯁꯖꯤ ꯑꯃꯣꯝꯗꯣ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯒ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯖꯤ ꯂꯥꯕ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, ꯃꯃꯥ, ꯇꯣꯛꯑꯁꯦ, ꯀꯞꯀꯅꯨ꯫ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯇꯥꯕꯅꯤ꯫ ꯀꯅꯥ ꯑꯃꯠꯇ ꯑꯣꯃꯣꯔ ꯅꯠꯇꯦ꯫ ꯀꯞꯄꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯁꯤ꯫ ꯁꯖꯤ ꯑꯃꯣꯝꯗꯣ ꯀꯞꯅ ꯀꯞꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯀꯩꯗꯨꯅ ꯆꯥꯈꯤꯕ ꯏꯆꯥꯁꯤꯡ ꯑꯗꯣ ꯀꯅꯥ ꯀꯅꯥꯅꯣ? ꯅꯪ ꯇꯥꯆꯧ ꯍꯣꯏ, ꯇꯌꯥꯏ ꯍꯣꯏ, ꯇꯥꯇꯣꯟ ꯍꯣꯏ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯔꯥ? ꯁꯖꯤ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 50-60-60ꯃꯨꯛꯅꯤ꯫ ꯇꯥꯆꯧꯅ ꯀꯅꯥꯅꯣ, ꯇꯌꯥꯏꯅ ꯀꯅꯥꯅꯣ, ꯇꯥꯇꯣꯟꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯈꯪꯗꯦꯗ ꯏꯃꯥ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 50-60-60ꯃꯨꯛ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯇꯥꯇꯣꯟꯒꯗꯣ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ, ꯈꯪꯗ꯭ꯔꯣ ꯏꯃꯥ? ꯍꯩ, ꯏꯃꯥꯁꯨ ꯈꯪꯗꯕꯒꯤꯅꯤꯅꯦ ꯍꯪꯂꯤꯁꯦ꯫ ꯌꯥꯝꯃꯟꯗꯅ ꯏꯃꯥꯁꯦ ꯀꯣꯛ ꯉꯥꯎꯔꯦ꯫ ꯀꯔꯝꯕꯅ ꯏꯆꯥꯅꯣ, ꯀꯔꯝꯕꯅ ꯏꯁꯨꯅꯣ ꯏꯃꯥ ꯍꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯇꯥꯆꯧꯅ ꯏꯅꯥꯛꯇ ꯂꯥꯛꯂꯒ, ꯏꯃꯥ, ꯑꯩ ꯅꯆꯥꯅꯨꯄꯥ ꯑꯍꯟ ꯌꯥꯏꯃꯅꯤ, ꯑꯇꯣꯝꯕꯅꯤ ꯍꯥꯏꯔꯔꯕꯗꯤ ꯈꯪꯒꯗꯕ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯈꯪꯂꯔꯣꯏ꯫ ꯅꯪꯁꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯈꯪꯕꯅꯤ꯫ ꯇꯥꯆꯧ ꯍꯣꯏ, ꯇꯌꯥꯏ ꯍꯣꯏ, ꯇꯥꯇꯣꯟ ꯍꯣꯏꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥ꯫ ꯑꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯏꯃꯥꯒꯤ ꯅꯁꯨ ꯅꯨꯄꯤ 2 ꯑꯃꯗꯤ ꯀꯩꯅ ꯆꯥꯕꯗ ꯌꯥꯎꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯁꯥ, ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ 2ꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ? ꯅꯪ ꯇꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ 2ꯗꯨꯔꯥ? ꯍꯥ? ꯅꯪ ꯇꯥꯇꯣꯟꯅ ꯅꯨꯄꯥ ꯌꯥꯎꯗꯦ, ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏ ꯍꯥꯏꯔꯝꯕꯅꯤꯅꯦ꯫ ꯀꯔꯝꯕ ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ? ꯏꯃꯥ, ꯅꯁꯨ ꯅꯨꯄꯤ 2ꯗꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯤ ꯅꯁꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤ, ꯏꯃꯥꯗꯤ ꯏꯆꯥ ꯅꯨꯄꯤ ꯌꯥꯎꯖꯗꯦ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯁꯦ ꯏꯃꯥꯒꯤ ꯅꯁꯨ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯁꯖꯤ ꯂꯥꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯅꯃꯥꯒꯤꯅꯦ ꯆꯥꯔꯣꯜ ꯁꯨꯔꯣꯜꯒꯤ ꯃꯔꯝꯗ ꯃꯈꯥ ꯇꯥꯅꯔꯅꯨ, ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅꯔꯅꯤ꯫ ꯏꯄꯥꯅꯁꯨ ꯅꯈꯣꯏ 50-60ꯃꯨꯛ ꯑꯁꯦ ꯅꯃꯥꯒ ꯅꯄꯥꯒ ꯑꯩꯒꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯃꯟꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯏꯆꯥꯅꯣ, ꯀꯅꯥꯅ ꯏꯁꯨꯅꯣ ꯍꯥꯏꯕꯗꯣ ꯄꯥꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯆꯥꯔꯣꯜ ꯁꯨꯔꯣꯜꯒꯤ ꯃꯇꯥꯡ ꯑꯁꯦ ꯇꯣꯛꯂꯁꯤ꯫ ꯃꯣꯏ ꯈꯔ ꯁꯤꯖꯈꯤꯕꯗꯣ ꯁꯤꯖꯈ꯭ꯔꯁꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯂꯥꯛꯂꯤꯕ ꯀꯩ ꯑꯁꯦ ꯁꯖꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎ ꯈꯪꯈ꯭ꯔꯦ, ꯑꯗꯨꯅ ꯃꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯛꯅ ꯍꯜꯂꯔꯣꯏ꯫ ꯑꯗꯨꯅ ꯆꯥꯎꯔꯕ ꯀꯩ ꯑꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯃꯨ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯥꯎꯕ ꯌꯥꯎ ꯊꯤꯟꯕ ꯌꯥꯎ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯌꯥꯝꯂꯕ ꯁꯖꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯩꯗꯨꯗꯤ ꯁꯖꯤ 5-6 ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯥ ꯆꯥꯔꯨꯕꯒꯤ ꯃꯆꯤꯟꯒꯗꯨ ꯏꯅ ꯏꯇꯩ ꯇꯩꯔꯗꯨꯅ ꯃꯌꯥꯗꯨ ꯀꯥꯊꯣꯛꯂꯒ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯤ꯫ ꯃꯌꯥꯗꯨꯁꯨ ꯍꯌꯤꯡ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏꯁꯤꯜꯂꯤ꯫ ꯁꯖꯤ ꯃꯌꯥꯝꯗꯨ ꯂꯥꯞꯇꯛꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯨꯅ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯈꯣꯛꯄꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯍꯧꯕꯅ ꯏꯅꯛ ꯅꯛꯅ ꯇꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯁꯖꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯃꯅꯥ ꯇꯊꯛ ꯇꯊꯛ ꯃꯅꯥ ꯊꯥꯡꯒꯠꯂꯒ ꯇꯥꯔꯝꯃꯤ꯫ ꯁꯖꯤꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯋꯥ ꯈꯟꯅꯔꯤ꯫ ꯀꯩꯁꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ, ꯍꯧꯖꯤꯛꯇꯥꯟ ꯌꯥꯝꯅ ꯆꯥꯔꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯂꯞ ꯊꯣꯝꯖꯤꯜꯂꯒ ꯇꯨꯝꯂꯤꯉꯩ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯁꯖꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯆꯣꯏꯊꯣꯛꯅꯈ꯭ꯔꯦ, ꯑꯗꯨꯒ ꯀꯩꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯖꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯊꯣꯝꯖꯤꯜꯂꯛꯂꯒ ꯇꯨꯝꯂꯤꯕ ꯀꯩꯗꯨ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯒ ꯀꯥꯎꯕ ꯌꯥꯎ ꯊꯤꯟꯕ ꯌꯥꯎ ꯇꯧꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯩꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ, ꯑꯗꯨꯕꯨ ꯄꯤꯛꯆꯔꯕꯁꯨ ꯁꯖꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯥꯝꯃꯟꯈꯤꯕꯅ ꯀꯩꯗꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯖꯤ ꯃꯌꯥꯝꯗꯨꯒꯤ ꯃꯆꯤ ꯑꯗꯨꯅ ꯀꯩꯗꯨꯒꯤ ꯆꯥꯎꯔꯕ ꯃꯕꯨꯛ ꯑꯗꯨꯗ ꯆꯛ ꯆꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯆꯥꯎꯔꯕ ꯀꯩꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ ꯁꯖꯤꯒꯤ ꯃꯆꯤ ꯃꯌꯥꯝꯗꯨꯅ ꯊꯤꯟꯕꯗ ꯃꯇꯠ ꯃꯇꯠ ꯇꯠꯂꯦ, ꯊꯤꯕꯣꯡ ꯊꯤꯔꯤꯟꯒ ꯂꯣꯏꯅ ꯐꯣꯏꯗꯠꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯩ ꯍꯅꯨꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯦ꯫ ꯁꯖꯤ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯐꯝ ꯑꯗꯨ ꯁꯖꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯝꯃꯤ꯫ ꯁꯖꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯖꯤ ꯃꯆꯥ ꯈꯔꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫
ꯃꯆꯥꯁꯤꯡꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯎꯔꯦ꯫ "ꯏꯆꯥꯁꯥ, ꯀꯩꯗꯧꯔꯦ? ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ?" "ꯏꯃꯥ, ꯕꯥꯕꯥ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯩꯗꯣ ꯃꯕꯨꯛ ꯍꯣꯒꯥꯏꯔꯒ ꯍꯥꯠꯇꯣꯛꯑꯝꯃꯦ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯀꯩ ꯍꯅꯨꯕ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏꯕ?" "ꯍꯣꯏ ꯏꯃꯥ, ꯍꯥꯠꯇꯣꯛꯑꯝꯃꯦ꯫ ꯂꯥꯛꯑꯣ, ꯀꯩ ꯑꯁꯤꯕꯨꯗꯣ ꯌꯦꯡꯉꯨꯔꯁꯦ." ꯁꯖꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯀꯩꯗꯨꯅꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯁꯤꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯁꯖꯤꯁꯤꯡꯗꯨ ꯈꯨꯕꯥꯛ ꯈꯨꯔꯒ ꯐꯟ ꯐꯟ ꯆꯣꯡꯅꯔꯤ, ꯅꯣꯛꯄꯒ ꯂꯥꯡꯕꯒ ꯆꯣꯡꯕꯨ ꯆꯣꯡꯕꯋꯣ ꯄꯨꯝꯂꯥꯡ ꯂꯥꯡꯅꯔꯤ꯫ ꯀꯩ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯀ꯭ꯋꯥꯛ ꯑꯃꯅ ꯅꯣꯡꯁꯥ ꯂꯥꯕꯗꯨꯗ ꯇꯝꯂꯔꯦ꯫ ꯅꯣꯡꯁꯥ ꯂꯥꯕꯗꯨꯁꯨ ꯀꯩ ꯁꯤꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯁꯥ ꯂꯥꯕ ꯑꯗꯨꯅ, "ꯑꯣ, ꯑꯔꯥꯡꯕꯗꯨ ꯁꯤꯔꯕꯣꯏꯔꯦꯗꯣ? ꯁꯤꯅꯤ, ꯃꯊꯤꯕꯣꯡꯗꯣ ꯂꯥꯎꯃꯜꯂꯦꯕ꯫ ꯑꯩꯅ ꯍꯥꯏꯕꯗꯨ ꯏꯟꯗꯦꯗꯣ꯫ ꯆꯥꯕ ꯐꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯍꯨꯔꯥꯜ ꯂꯣꯟꯖꯥ ꯆꯥꯕ ꯆꯠꯄꯗ ꯁꯖꯤ ꯃꯆꯥ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯣꯏꯔꯦꯗꯣ꯫ ꯑꯣ, ꯑꯩꯅ ꯑꯄꯤꯛꯄ ꯂꯥꯏꯒꯅꯨ ꯍꯥꯏꯈꯤꯕꯗꯨꯁꯨ ꯂꯧꯗꯦꯅꯦ꯫ ꯌꯥꯝꯅ ꯁꯤꯡꯕꯒ ꯁꯥꯔꯗꯅ ꯂꯣꯟꯖꯥ ꯆꯥꯕ ꯆꯠꯄꯗ ꯑꯔꯥꯡꯕ, ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯦꯗꯣ꯫ ꯅꯕꯨꯡꯉꯣ ꯅꯣꯡꯁꯥ ꯂꯥꯕ ꯑꯩꯅ ꯊꯤꯡꯕꯗꯒꯤꯅꯤ ꯁꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯔꯥꯡꯕ, ꯅꯪꯅ ꯅꯣꯡꯃꯈꯛ ꯁꯤꯡꯖꯕꯗꯤ ꯁꯤꯔꯒ ꯇꯣꯛꯂꯦꯗꯅ꯫ ꯊꯤꯕꯣꯡ ꯂꯥꯎꯁꯤꯗꯤ ꯁꯤꯕ ꯐꯥꯎꯕ ꯑꯗꯨꯛ ꯆꯣꯞꯅ ꯁꯤꯕ." ꯅꯣꯡꯁꯥ ꯂꯥꯕꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯩ ꯑꯃꯨꯕꯤ, ꯌꯥꯍꯧꯉꯟꯕꯤ, ꯋꯥ ꯍꯥꯏꯒꯦ ꯇꯥꯎ." "ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ, ꯀꯔꯤ ꯋꯥꯅꯣ ꯇꯥꯛꯄꯤꯌꯨ." "ꯍꯩ, ꯈꯣꯡꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ, ꯅꯈꯣꯟꯗꯨ ꯌꯥꯝꯅ ꯌꯥꯛꯏꯅꯦ꯫ ꯎꯃꯪꯗ ꯎꯔꯛ ꯋꯥꯔꯛꯇ ꯈꯣꯡꯂꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇꯅ ꯂꯥꯛꯇꯅ ꯈꯣꯡꯂꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯩꯔꯥꯛ ꯐꯪꯒꯦꯔꯥ ꯅꯪ?" ꯍꯟꯗꯛꯇꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯇꯞꯅ ꯑꯃꯨꯛ ꯈꯣꯡꯂꯛꯏ꯫ "ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ, ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯣ, ꯆꯠꯂꯒꯦ." "ꯏꯍꯦ ꯑꯃꯨꯕꯤ, ꯅꯪꯁꯦ ꯂꯝꯗꯤ ꯐꯖꯅ ꯍꯦꯜꯂꯤꯅꯦ꯫ ꯁꯦꯁꯦ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯁꯤꯔꯤꯕ ꯁꯥꯗꯣ ꯃꯊꯤꯕꯣꯡ ꯂꯥꯎꯕꯒꯤ ꯁꯤꯖꯕ ꯑꯣꯏꯔꯕꯁꯨ ꯁꯖꯥꯎꯅꯤ꯫ ꯁꯖꯥꯎ ꯁꯤꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯖꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯗꯥ ꯅꯥꯎꯗꯥ ꯁꯟꯗꯣꯛꯄ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯅꯤꯡꯊꯧꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯆꯣ." "ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ, ꯆꯠꯂꯒꯦ, ꯍꯥꯏꯖꯔꯨꯔꯒꯦ ꯏꯅꯤꯡꯊꯧ." ꯀ꯭ꯋꯥꯛ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ "ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ." "ꯀꯔꯤ ꯀ꯭ꯋꯥꯛꯅꯣ?" "ꯎꯃꯪꯒꯤ ꯀ꯭ꯋꯥꯛꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯄꯅꯣ?" "ꯏꯅꯤꯡꯊꯧꯒꯤ ꯄꯥꯎ ꯄꯨꯔꯛꯄꯅꯦ." "ꯀꯔꯤ ꯄꯥꯎꯅꯣ?" "ꯅꯆꯥ ꯈꯨꯝꯗꯣꯟꯕꯤ ꯀꯟꯅꯤꯡꯂꯕꯗꯤ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯔꯣ ꯂꯥꯛꯂꯣ, ꯁꯤꯔꯤꯕꯗꯣ ꯁꯖꯥꯎꯅꯤ." ꯀ꯭ꯋꯥꯛꯇꯣ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ꯫ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯅꯣꯡꯁꯥ ꯂꯥꯕ ꯑꯗꯨ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯆꯥꯎꯔꯕ ꯀꯩꯗꯨ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ?" ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ, "ꯏꯆꯥ ꯆꯥꯊꯣꯛꯄꯒꯤ꯫ ꯄꯤꯛꯈ꯭ꯔꯕ ꯅꯣꯏꯅ ꯑꯗꯨꯛ ꯆꯥꯎꯔꯕ ꯀꯩꯗꯨ ꯀꯃꯥꯏꯅ ꯍꯥꯠꯂꯤ? ꯃꯕꯨꯛ ꯍꯣꯒꯥꯏꯔꯒ ꯃꯃꯩꯁꯨ ꯊꯗꯠꯂꯤ꯫ ꯁꯖꯥꯎ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ?" "ꯈꯪꯏ꯫ ꯈꯪꯂꯒ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕ? ꯃꯕꯨꯛ ꯐꯠꯇꯦ꯫ ꯑꯗꯨꯗꯤ ꯅꯇꯩ ꯅꯅꯥꯎ ꯗꯟꯗꯤ ꯐꯪꯕ ꯇꯥꯔꯦꯅꯦ." ꯁꯖꯤ ꯂꯥꯕ ꯑꯗꯨꯅ, "ꯀꯔꯤꯒꯤ? ꯀꯩ ꯍꯥꯠꯂꯨꯕꯒꯤ?" ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯀꯩ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯀꯧꯕꯤꯌꯨ." "ꯀꯔꯤꯒꯤ ꯀꯧꯒꯗꯧꯔꯤꯕ? ꯃꯆꯥꯅꯨꯄꯥ ꯀꯩ ꯏꯀꯥꯏ ꯈꯪꯗꯕꯗꯨꯅ ꯏꯆꯥ ꯍꯥꯠꯇꯣꯛꯂꯒ ꯆꯥꯈꯤꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ." "ꯃꯁꯤꯒꯤ ꯁꯖꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯏꯗꯦꯅꯦꯍꯦ, ꯁꯤꯠ ꯁꯤꯠ ꯅꯥꯟꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏꯅꯦ." "ꯑꯆꯨꯝꯕ ꯍꯥꯏꯖꯕꯅꯤ ꯏꯅꯤꯡꯊꯧ, ꯁꯖꯥꯎ ꯍꯥꯠꯂꯒꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕ, ꯑꯄꯤꯛꯄ ꯁꯥ ꯀꯥꯡꯂꯨꯞ ꯍꯥꯠꯂꯒꯅ ꯑꯆꯧꯕ ꯅꯣꯏꯒꯤ ꯅꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯕ, ꯏꯅꯤꯡꯊꯧꯒꯤ ꯕꯤꯆꯥꯔ ꯑꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯄꯤꯛꯄ ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯑꯆꯧꯕ ꯁꯖꯥꯎ ꯈꯛꯇꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯑꯆꯧꯕ ꯁꯖꯥꯎꯁꯤꯡꯁꯨ ꯍꯤꯡꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯅꯣꯏ ꯈꯛꯇ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯏꯅꯤꯡꯊꯧ, ꯁꯥ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯇꯥꯏꯕꯪ ꯃꯤ ꯐꯥꯎꯕ ꯑꯆꯧ ꯄꯤꯁꯛ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯆꯧꯕ ꯈꯛꯇꯅ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯍꯥꯠꯇꯣꯛꯅꯔꯣꯏꯗ꯭ꯔꯣ? ꯂꯥꯏꯔꯕ ꯉꯥꯛꯇ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯃꯤꯟꯅꯔꯣꯏꯗ꯭ꯔꯣ? ꯏꯅꯤꯡꯊꯧ, ꯅꯤꯡꯊꯧꯅꯦꯗꯤ ꯍꯥꯏꯔꯒ ꯑꯗꯨꯛ ꯋꯥꯈꯜ ꯇꯥꯗꯕ? ꯑꯦ, ꯃꯁꯤꯒꯤ ꯁꯖꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯂꯤꯕꯗꯨꯕꯨ, ꯍꯩ, ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯅꯦ ꯅꯪꯕꯣ? ꯍꯥꯏ ꯁꯖꯤ ꯅꯨꯄꯤ, ꯅꯣꯡꯁꯥ ꯂꯥꯕ ꯑꯩꯁꯦ ꯐꯅ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯡꯕꯁꯤ ꯅꯪꯅ ꯍꯦꯜꯂꯝꯂꯦꯍꯦ꯫ ꯅꯪꯒ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦ, ꯅꯪꯅ ꯉꯝꯖꯔꯣ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯎꯃꯪ ꯑꯁꯤꯗ
ꯅꯆꯥꯁꯤꯡ ꯑꯗꯨꯒ ꯅꯅꯤꯡꯇꯝꯅ ꯆꯦꯟꯅ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯨꯔꯣ꯫ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫